Mahiroi lup tarukna Salut Restaurant and Karaoke chahi amagi athingba thamkhre. Imphal gi New Chekon da leiba Salut Restaurant and Karaoke na lamdam asigi chanabigi wangmada haukiba. June kunithoi da nupi angang kaya yauduna sana yunai kiba. Juvenile Justice Care and Protection of Children Act 2015 bu thugaiduna chahi taraga nipan gi makha da leiba. Chahi nauriba angang singbu sana yunai baduda yahun kiba madi Manipur kanglaipak khunai gi Chanabigi wangmada ka hen bathaba kaya chathagiba dugidamag lamdam sigi apunba mahiroi lup taruk MSU MSF Desam KSA suk amadi EMS na restaurant asi tha taruk athingba thamle haina mahiroi lup taruk asigi president singna khuyak piduna press ta thadorokpa cherol amana khangalakleng cherol asina hai restaurant asi tha taruk athingba thamkiba sigi mayokta Salut Restaurant and Karaoke na lona thong hanglamba thengnare maram aduna mahiroi lup taruk ki mayokta thabak tawrakpa amadi Laibak miyamgi apambagi mayokta thabak tawrakpagi damag restaurant asi chahi amagi athingba thamle karigumba mahiroi lup tarukna thamliba athingba sigi mayokta makha tana thabak satharak lavade restaurant asi matam supagi oina athingba thambagi khongjang changsilakpa yai haide amaromda lamdam asida hangliba restaurant kayada mayai ka bachinjak thamduna chahi nauriba angangsinggi mayai ka bachinjak chafam Mafam oirakpa duga khunai asigi chanabigi wangmada thabak sathari haibagi pau kaya marum lakpa sina lamdam asida hangliba restaurant sing mahiroi lup tarukna yangsinbagi thabak makha satharagani haire salai investor yangkai tarukna phumlo area da leiba salai gi lopari ahum leiba yonba thingkhre salai da sel thamkiba phumlo area da gi investor yangkai ga taruki apunba senpham lupa crore ahumga lak nifuga mare lising nifuga mapan gi senfam ase investor singda pidri phauba phumlo sifai da leriba salai gi lawpham asi committee gi ayaba yaudana leiba madi yonba yaroi haina phumlo and adjoining related area salai investor demand committee gi maike degi section wafam thamlakle hiram asi ga mari lenana ngasi phumlo sifai da investor sing yauna paumi singa unaba mada committee asi gi secretary chanabam ibol na phongdokhibada Haukiba 2019 gi November thadagi haujik phawbada sel pithoklagani haina hanjin thajaba kaya pikhrabasu ngasi phawba thabak to onthoroktana leiri haikhi kabui phurupsa singna Sri Govindaji khurumba lakpagi thoram ama ngasi pangthokkhre kanglup amadi lightning gi marakta leiba amang asengi khal thugaiduna lamdam sigi kabui phurupsa singna Sri Govindaji khurumba lakpagi thoram ama ngasi pangthokkhre Sri Govindaji Temple Board na sinduna pangthokpa thauram aduda tongan ba kabui khul kunlomge ningol amade piwa kayana athen podkaduna Sri Govindaji khurumke loina na Sri Govindaji bu saithaba kabui isai Sri Govindaji gi laimangda sak sonduna thongni ke Sri Govindaji Temple Board ki maike degisu kabui phurupsa sing aduda athen pod lan ke thauram aduga mari leina na Sri Govindaji Temple Board ke SO Manohar Mayum Baris na hai ngasigi thauram ase Manipur da han boy na pangthokpa thauram ne mamang da leramba mirol kharana amang asengi pallama thamlamba duna Manipur gi khunai ase nampak tanaratuna khunai ase gi amata waibage saktam adu mangkhiba yai khanduna thauram ase thamoi sengna pangthokpa ne mamangai dadi singmi singsu Sri Govindaji gi thogal phangba laklamba ne ngasigi laisang asida leiriba Sri Govindaji gi saktam ase Sanaba Baiga Chandra Maharaj na kainadagi thaibong pambi lauba chatpagi warida kabui ningol punandini kaubinupi amadage lafu aputpa niraga chakhibagi wari leiribane masimagna ngasi phawba Sri Govindaji gi numit khudingge lukhobada lafu ironbagi mathel sungsoi soidana haplibane masina taklibadi chingmi singa Sri Govindaji ga tanna thanaba yadraba mari leinari haibasene ngasigi thauram asina amang asengi wakhalon thadokuna ama toibagi saktam sagatminaba ngambo oirasanu haina mahakna makha takhe ngasigi thauram adu da saruk yakhibi kabui ningol khempui golmaina hai ngasi Sri Govindaji laisangda chingnaba mata phawdana chingmi sing laktuna lai khurumba yari basida apenba phawwe isor haibasidi amatane thauram asina ikoi masel amata oibagi saktam sagatpada achoba ngaklo oigani hainasu mahakna makha tana phongdokhe Primary Oja Singh B.Ed tambasu yadaba promotion pibadana B.Ed yaudaba yaroi haibase laingaki karamba thawongno Manipur da lariba primary teacher lising taruk henbabu Manipur laingaki education department na maram chadana awaba kaya pire laingak asina thokiba cherola mada
प्राइमरी ओजासिंग बीएड तंबा यारोय हाइरगा नाकल अमरोमदा प्रमोशन पीबदना बीएड तमद्रबदि पीबा यारोय हाइना थोकलिबो ऑर्डर असे ओजासिंग असिबु प्राइमरी दगे हेंगतनबा सुपनम शासन की थवोंगनी हाइना पेंदब फोंगदोखरे वाफम असी ग्रेजुएट टीचर्स प्रमोशन डिमांड कमिटी न सिंदुना ngasi Kaisamthong Model High School da pangthokiba wakat mifam ga mari lenena Graduate Teachers Promotion Demand Committee ki convener Haubizam Somorendro na phongdokiba ne Kosem gi hana gi chairman Dr. Mahendra na niyam lana miyoi kunmathoi amasu thabak hapsilamba dage laingang na thingba thamnaba thabak lokhatpa hokre Council of Higher Secondary Education Manipur Kosem da chahi manga makhaidom chairman oina thopuramba haujikna thabak tagi pothakraba Dr. L. Mahendra na dead back ta niyom lana karmachari nifuga mapan promotion pithok lambada natana miyoi kun mathoi amasu tongan ba post kosem gi karmachari oina thabak hapsil lamle haide pausi asina phangba pau gi matung ina de kosem gi hana gi chairman Dr. L. Mahendra na niyam lana miyoi kun mathoi ase kosem gi karmachari oina thabak hapsil lamba se haujik manipur lenga ki mari lenaba authority na khangle loinana niyom lana hapsilamba karmachari kun mathoi ase thabak tagi lokthoknaba thabak paikhatpasu haure haide niyam kaina kosem da thabak hapsilamba sina hauji kosem gi oina apunba staff chamaga humbudra leide karmachari sing asigi tha amagi tolo pibada kosem na lupa lakh marifuga manga chading taure sahi amagi oina ti kosem gi karmachari sing asigi tolo pibada lupa crore taraga lakh kun gi senfam ase kosem gi sengau dagi chatle Haujik leriba kosem gi staff chamaga humbudra asisu yaman bai badu oire maram chadana staff kaya hapsilambadage thabak leitaba staff kaya su haujik kosem da leire haide loinana hen ba staff sing khangdoklaga nauna downsizing tauba mathau tare haiba wafam su praja section kaya dagi press ta phongdokna rakle paw asina hai kosem gi hana gi chairman Dr. L. Mahendra na karamachari ni fuga mapan gi mathakta niyom lana dead back ta promotion pinamba se mahangna lusing duna semkhiba kosem gi committee amagi makhada niyam lana promotion pinamba ne maduna kosem gi karmachari ni fuga mapan niyam lana dead back ta promotion pinabaga mari lenana semkhiba committee adu da kosem gi maruiba thaupubo officer kana yaubagi haibadusu manipur lenga ki mari lenaba authority na mijeng sangduna achumaran khangdoknaba inquiry committee ama semlaga Thigatuna aran bathabak taubada yaukhiba official sing aduge mathaktasu ain yoiba thabak lokhatpam thoi haide men man tadana lairik pangi de iba pangphong da phongba yara roi yengsinaba state level committee semlei chief minister ipa ipuna thambiramba sing ningthina ngak selawdabana ngasidi lawmapu yongna tan bahai badu aikoi da thoklei men man tadana lairik pangi de iba pangphong da phongba yara roi masi yengsinaba education department ki makhada State level committee ama semle haina chief minister N. Birena phongdokhre Palace compound da leiriba Maharaj Sandakriti auditorium da state ki thak ta pangthokpa kunthraga mathoi suba Manipuri language day thoram da chief guest oina saruk yakiba CM Birena makhata na hai Manipur gi puwari bu mathak makha onthoklaga pangi de iba laidi kaya leire masi kanana su yengsilam de haike ipa ipu singna thambiramba sing ningthina ngak selawdabana ngasidi lawmapu yong na tan bahai badu aikhoi da thokle Manipur gi haurakibage wari amadi lamdam asida chahi taret khuntakpa matamda matamduge lusingba singna lawkhiba thaudang adu ngasigi mirol da mamutta na khangandaba yaroi aduna lairik iriba singna lairik iribani haiduna pangi de ibagi mahutta asengba chumba puwari mamutta na thijilaga masak thokpa lairik ama oina puthokse Manipur gi puwari mathak makha olaga lairik te sangbai ama phonge Manipur gi mitai sing thina chaiba lairik yamna lei aduna university da leiba college ta leibo za sing professor sing na lairik ibada khajiktang thijinbiyo asengba du khanglaga lairik ibiyo Manipur gi professor amatana Maharaj Kulachandra gi wari aikoi da khangde supnata gi home minister Amit Shah na hairaba matam da khange aduna aikoi manung de ho hore CM na hai Manipur gi ngasi leiriba jati ase matam amagi mirol na karamna kalhaubano haiba haujiki amade tungi mirol na khangba change aduna laingak asine hek lakpaga state song puthoki badune Indiana constitution semdringai mamangda Manipur semkhibani haina India gi home minister na hai khibadu lamdam sigi miyamna de lokpa hite aikhoi gi de aikhoi gi mayak asi Nepal suba schedule da challo haiduna takpadagi challe kari tauri bagi haibadi khangde
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯦꯡꯒꯥꯂꯤ ꯁ꯭ꯀ꯭ꯔꯤꯞꯁꯨ ꯃꯤꯇꯩ ꯃꯌꯦꯛꯇ ꯑꯣꯟꯅꯅꯕ ꯍꯣꯠꯅꯔꯦ ꯂꯣꯟ ꯑꯃ ꯑꯦꯛꯁꯄꯥꯟ ꯇꯧꯕꯗ ꯃꯌꯦꯛꯁꯨ ꯑꯦꯛꯁꯄꯥꯟ ꯇꯧꯕ ꯆꯪꯉꯤ ꯃꯌꯦꯛꯁꯨ ꯑꯦꯛꯁꯄꯥꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯃꯤꯇꯩ ꯃꯌꯦꯛ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔꯤ ꯁ꯭ꯀ꯭ꯔꯤꯞ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯆꯧꯕ ꯊꯕꯛ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯩꯅꯔꯒ ꯊꯕꯛ ꯇꯧꯔꯕꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝ ꯑꯁꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯀꯅꯤ ꯂꯣꯟꯁꯨ ꯁꯤꯖꯤꯟꯅꯕ ꯍꯦꯜꯂꯛꯀꯅꯤ ꯃꯌꯦꯛ ꯁꯤꯖꯤꯟꯅꯕꯁꯨ ꯍꯦꯜꯂꯛꯀꯅꯤ ꯀꯪꯂꯥ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯀꯪꯂꯥ ꯁꯥꯒꯤ ꯃꯤꯇꯝ ꯀꯕꯥꯛ ꯈꯜꯂꯝꯕ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯑꯌꯥꯕꯒ ꯂꯣꯏꯅꯅ ꯂꯧꯊꯣꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯏꯪ ꯆꯤꯛꯄ ꯂꯥꯛꯄ꯭ꯔꯥ ꯈꯜꯂꯦ ꯋꯥ ꯉꯥꯡꯕ ꯌꯥꯗꯗꯨꯅ ꯀꯕꯥꯛ ꯈꯜꯂꯝꯕ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔ ꯏꯪ ꯆꯤꯛꯄ ꯂꯥꯛꯄꯅꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯂꯩꯇ꯭ꯔꯦ ꯑꯃꯒ ꯅꯨꯡꯁꯤꯅꯔꯦ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯜ ꯑꯁꯤꯕꯨ ꯅꯤꯄꯥꯜ ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯤꯑꯦꯝꯅ ꯊꯥꯒꯠꯂꯤ ꯍꯥꯏꯈꯤ ꯁꯤꯑꯦꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯣꯠ ꯑꯃ ꯇꯥꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯋꯦ ꯑꯗꯨꯒ ꯐꯪꯂꯕ ꯃꯇꯝꯗꯗꯤ ꯃꯗꯨꯕꯨ ꯁꯤꯖꯤꯟꯅꯅꯕ ꯁ꯭ꯀꯤꯜ ꯄꯣꯂꯤꯁꯤ ꯂꯩꯇꯦ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯃꯤꯇꯩꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯐꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯨꯟꯅꯕ ꯉꯥꯡꯅꯕ ꯌꯦꯠꯅꯕ ꯑꯁꯤꯅꯤ ꯇꯁꯦꯡꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯕ ꯄꯣꯠꯇꯨꯃ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯗꯗꯤ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯔꯦ ꯃꯤꯇꯩꯒꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯐꯣꯡꯕ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯂꯩꯇꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯒꯤꯁꯨ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯅꯆꯤꯡꯕ ꯂꯥꯏꯔꯤꯛꯁꯤꯡ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯐꯣꯡꯕ ꯂꯩꯇꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯕꯁꯤꯡꯗꯤ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯗꯦ ꯍꯥꯏꯈꯤ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ